Manipur gi ngamkhai khangnaba Chandrakriti na sanalokta yunglamba nung mangkhre nung yunglamba mafam sakhangdaba singna tawthoklambagi khudam thengnarakhe kumja lising amaga chanipan yangkhaidage lising amaga chanipan marfuga taruk phauba lamdam asigi ningthau waiduna palamba maidingu Chandrakriti na Manipur gi lamgi ngamkhai khangnaba Kamjong district ke Chatrik Khulen gi manak nakpada leiba sanalokta Myanmar ge Nampalok anige tainaba mafamda yunglamba nungsing replika waina semnaba yangsinba chalubada nungsing adu leiramdre nungsing adugi replika semlaga tunggi mirol singna khangaunaba puwari gi tangkak sing thijinba made Manipur gi ngamkhai mayak singna khangdoknabagi pandamda Manipur lenga ki Art and Culture Department ki Joint Director Kaithelakpam Dinamani amadi Mutua Museum gi Director Mutua Bahadur anina lusingba paumi sing yauba tim mamana numit ini chupna mafam asida yarektuna thiba humbagi thabak chathakhe tha asigi taretagi chatkiba tim maduna ahanba numita Chandrakriti Maharashna Chatrik Khulen da khilamba Hanuman gi mami hakpa nung aduge manakta hana sathe adubo haidiba mafam aduda nung adu leitre haiba khunja singna khanghalakhe adubo Joint Director gi maikaidage nung adubu paisinba khunja sing yauraga Department sinaduna mafam adubu ningthina semgat sagatpagi matangda wari sabadage khunja singi maikaidagi nung aduge mari makhong adu makhoina thuba matamda thidoktuna Department sinagani haina thajaba piki loinana tim maduna ngahana yuk anganbadage sanalok amasung Nampalok anigi marakta thamlamba Chandrakriti gi khongul yauba nungga loinana lamkhai gi matangda wahai kaya iramba nung leifam aduda sathe tim maduna lok ani tainafamda nung lei hairiba ching macha adugi mathake mafam yaurakpada hana nung lehoba mafam adu kanagumba kharana tawkhairamba leiramba thengnakhe adubu tim maduna ching adugi mafam kayada pung kaya changna laibak tawkhaiduna nungsing adu thirabasu phangba ngamdana halakhe khongchar adu saruk yakiba ke dinamani na paumi singda hai Manipur gi puwari ase ahum thongna khaidokpa yai Hindu laktringai mamang laklaba matung amasung British na palamba matang sing ase tokhai na yengba yai British na laklaba matung modern history gi matamasida phangba archaeological evidence sing ase yenglaga Manipur gi pak chauba se kanagumba kharana square mile chatret ni hairi basi lalle document hai basidi semdoklaba su yai adumoinamak archaeological evidence hai basidi scientific waina proof tawrabane semjin sajinba yaba natte mafam asida lamdam asigi boundary waina khilamba nung behiyanglom da khilamba nung tuibai turel amade barak turel gi marakta khilamba nung amade Kohima da yunglamba nung sing ase Manipur gi ningthau singna lamdam asigi pak chauba sing khangnaba yungduna thamlamba ne khongchar asi maruwaina lamdam sigi lamkhai ase yamna pak chauna matamdugi Maharashna thamlambaga loinana ningthina palamba du khanganana bohotnaba ne loinana thiba phangdana leiriba Maharashtra Chandrakriti gi khongul yauba nung amade Manipur gi lamkhai ge matangda iba nung adusu thiduna puthokpa ngamba miyoida matik saba awamal pigani hainasu mahakna makha takhe